ngasi phongkiba tongan manipuri siphongsingdigi maruibi ipausing myamna thamjagi ahanbada sanalaibak poksi digi lokhosaraga Duran Cup Manipur chapter gi taresuba match khumalampaki floodlight mutkibadigi minute tararum ball sanaba leprure Manipur West Bengal musum Assam na yumbu woidun sathariba sama kuntraga matasuba Duran Cup ki Manipur chapter gi ngasi taresuba match oina Neroka FC amasum Hyderabad FC anigi marakta sanaringaida mai mutkibadigi minute tararum sanaba leprure Numidang wairam pung taruk tabadigi match asi sanaba hoki loinana match sanaringai manung pung taruk makhairum tarakpada floodlight sing adu mutkibani mai mutkibadagi sanaroi sing sanaba yadaduna lampaki masida pulap tasilaga pothaduna leiringaida khudaki oina power grid tagi Manipur State Power Distribution Limited na mai piduna ngalhalaga makhatana match sanaki mai mutlingai gi matamadu minister nongthongba berensu VIP gallery da match yengduna laki Stadium adugi floodlight sing mutkibadagi match yenglamba miyamsu langkhatnaraki amasu makoi gi mobile phone puthoknaduna flashlight thanaraktun yengmada yamna fajaba sinama upa phangki minute tararum leiraga flashlight sing mai thalakpadagi match adu makhasathaki thasigi taraga nipan Duran Cup ki Manipur chapter hawdokhiba numit adudasu Kumalampak main stadium gi floodlight sing adu match adugi half tharingi matamda maintenance kini haiduna ngehak muthaki belekhibani ningsingu yabad Imphal ki Kumalampak main stadium da habba floodlight chalairiba generator asi match ama mapung phana nganhanba matamda thau liter lising amaga sawnga dagi lising amaga sanipan phawba sangi haina Manipur lenga ki youth affairs and sports department ki quality control and monitoring division gi official amana pausi asiga akhanana unabada phongdorakiba lekhrabani Kumalampak main stadium da habliba floodlight si ngalhanabagidama stadium asigi maningda generator tokhaina thamduna kilovolt ampere kVA 750 by 750 ki generator ahum kheli generator singasi diesel thauna salaibani match ama sanana matamda yamdrabada pung ahumdi mai thanaba yade pung ahum sigi mai thanba matamda diesel thau liter lising amaga sawadi lising amaga sani pan phawba sangli amasum floodlight asigi post high mass amada blob sama yauri main stadium amasum hockey stadium gi floodlight sing asi generator khaktana thangadabani haibagi instruction lairibani adubu tangai phadaba atho kai lerakpa matamda grid gi mai piraga thanba yanaba semlaga thamlibani amasum ngasigi match adusu generator yaraktabadagi floodlight sing grid lomdagi mai piraga sanaki hairi hensu pawsna makhatana phongdorakli atopa pawmadana Manipur Plastic Policy 2022 lengana thabak to onthok pangamdre liter makhai gi ising bottle single use plastic kaithil marangkai na yole sei sigi July amadigi hoduna lebak sin mathuna single use plastic seasonaba thinkibaga iroinana Manipur dus lengana single use plastic sing amasum liter makhai gi ising thaknaba bottle yauna polam kya tha amaram urudraba matungda hauji amuk kaithil wai saire Manipur Plastic Policy 2022 maya yaudra siada yekpa kaiga manare action lakhakadaba department sing tumtuna lairi hairi plastic ki polam kya lambi matai torel part sing iram konglamna sing basingda saikhaiduna akoibigi phibam na sogolakpa yaba phibam lakpadagi sayesi gi July amadagi hauduna India sinba thuna amuktang sizinaraga loiraba plastic ki polam single use plastic sing sizinaba thinkibani amasum laibaki athingba si yenglaga Manipur lenga ki cabinet na wore blogduna Manipur Plastic Policy semduna state asidasu plastic polam sing sizinabada athingma kya thamduna lakli kumja English singaniga kunga mathugi September 13 dagi Manipura micron 75 dagi hena pathaba plastic ki pot hamnaba chekhau singa si thingkibani loinana salibase sigi December 13 ga mathoi dagi micron chamaga kundagi hena paba plastic ki pot hamnaba chekhau sing sizinabada athingba thamgani haina laktokhrabani masidanatana GSM 60 gi makhada leiba nan woven's plastic carry bags kumja English singaniga kunga mathoigi September 13 dagi lamdam asida sezinabada athingba thamduna lakli masida natana salibase sigi July amadagi polystyrene amasum expandants polystyrene yauna amuktang sezinaraga loiraba plastic ki polam sing athingba thamle haina laktokhrabani athingba thamle haina laktokhraba polam sing adugi manungda plastic na makhok panba earbud angangi balloon gi makhoina sizinaba plastic ki masai plastic ki phiral plastic ki mithai makhok ice cream masai lighting oina sizinaba
polystyrene thermocol yauri masida natana plastic na saba platesing cupsing glassing fork samas thang straw tray pot yom da sizinaba plastic ki apaba film invitations card surup packets micron samagi makhada leba plastic natragana PVC banner sing amasung sing yauri masigi matakta liter amagi makhada leba ising hanada sizinaba polythene terephthalates PET bottle sing su lamdam asida athingba thamkhrabani Manipur plastic policy gi matung inadi hairiba ising hanada sizinariba bottle sing asi tangkak naina athingba thamgani haina palibani policy sigi matung ina karigumba masigi kanglona sigi wangwara thabak tawsing sahi manga jel thamba natragana lupa lakh ama phaw fine oina thianma natragana animak sarak oina punna phangmagi wapum phaw palibani Mission Mota Sangshilakliba Kongtangasi, my Pakanabagidam State Kitakta, Singapore Polam Singasi, Thingnava, Mari Lanava Department Sing Official Sing Yaw, Special Task Force Sing Simcre, Loina District Kaktasu District Administration Sing Makada, District Task Force Sim Navakan Kivalekre. Adomenama, Atimatam Kiba, Tha Amarum Kaitel, Urudraba Liter Makagi, capacity over Taknava Ising Hub, plastic bottle Sing House Ising Putoniva, manufacturing na. Puthok laga kaithel da athingba leitabagum na phone yon narakle thaudu wathok ya da apik pe ising bottle sing leptana sizinari hiramasi ga mari lainana lenga ki secretariats forest environments and climate change da ki phangma pawgi matung inadi Manipur plastic policy gi makara liter makai gi ising plastic bottle sing sizinabi gi athingba thamki badu handok palaitri hiramasi ga mari lainana ising puthok liba manufacturer kharadigi Hana Laishiluba liter makai capacity weba ising bottle singu sizina thokpa yanabagi ayaba pibinaba amasum kharana hairiba plastic bottle singu sizinabada athingwa thambidanaba haija siro lenga ka pirakpa lekhi bisilagdiba haija siro adu lenga na nainari loinana hauziki oina sab saba phirep lauduna liter makai ising puthokpa natragana kaithel yonbagi ayaba pikipa leitri hairi Manipur plastic policy ki makhara lengangna khongthang kya lokhalabasu Manipur da amuktang sizinaraga loiraba plastic ki pulam sing maru oina pot hapnaba morerom dagi pusilakpa apaba sekhaw makhal sing haujiksu Imphal mayol dukan tawriba sing dagi hauraga leirak khulakta dukan tawriba sing na hana gi mawong da adumak sizinari lambi matai da pot joliba sing su hairiba plastic ki pulam sing asi adumak athingba leitabagi mawong sizinari Adumaina mag dukan kharadi sena saba khawna modsinba haunabasu yaunnarakle policy asi satnaba hawgalapur Manipur gi tuan ba district singi mari lenaba district administration singna amtang sizinaraga loiraba plastic polam singa si athingba thamle haina serol sing thokrabasu thangai singna madu thabak to onthok libra haibasi ohanga moirakli Mori rom digi apaba makal gi plastic sing hauji su leptana pushilak paleptri amasum pushilak liba sing adu kanamatana phaba punma tawbigi paulaiti Imphal manung nu sauna sigma pulam sing paishilaga stockits oidi bakayana fong namak yondrabasu mamal hena sigma athingma thamkraba plastic ki pulam sing asi yonnarabasu mari leinaba authority na yengsindana lairi haiden su pausna phungdorakli Makasa tarak poina to pau kharanamu ZDU gi merep oikiba yauna mi ohum dagi lupa crore 4.4 gi WY tablet fagatkre malem gi kaithel lupa crore 4.4 rum gi ogida WY tablet kg 9.614 ga kona na mi ohum Imphal West District Police Commando kangbu mana fagat pangam kre yam laba mai ka drug sing si kona na fagat pada yauriba mi ohum asigi manungda handak pangthokiba tarani thu suba Manipur Legislative Assembly gi mikal Janata Dal United ki merep oikiba masu yauri Pagalaba miyoy sing adudi nongdam awang lekay digi longjam ratan say kontra apok pa el sarat sarang pat may lekay digi kangwam zadu say yang kaginito apok pa ke di Germany amadi Assam gi Zordanga part 2 digi mazanumiya say kontra katar apok pa sarap rahamani Lengana sangchilibu war against drug 2.0 gi manung sana Imphal West ki ASP case has sibakan gi miyang makada additional ASP ops ki lising makada Imphal West command gi OC PSO ba mai tin lusing makangbu manangang numidang waram pung mga makairom taba matamda sinjung mai PS ki manung san ba mai tei lamkhai da freaking amadi checking tawda Hyundai i20 car amadagi international market ta lupa crore 4.4 rong gi belu wagi da WY tablet piece lising marfu ni pan fagat pangam khreari ngasi Imphal West ASP ki conference hola pangthoki ba pawmi Mifam amada ASP KS hai sibakantana phongdokibida Hyundai i20 car registration number MN01W 4863 asi check tawba matamna gari asigi member amada narcotic items organizing nava brown masugi adhesive tape na yomba polam thena kibani
Gari adugi driver na Imphal East ki nongdam awang lekai digi longjam ratan sei kuntra apupu el sarat kawi makatana wang pong satabada el ratana fungdokpagi matungina phagalaba polam singasi sarang pot maya lekai digi haujingna wang khai yonglan lerekta leiba khangabam dijamani gi masanukpa ke jadu singha gi haine khamngamki khudakta CDO team aduna satuna ke jadu amadi maka loina Assam gi Dubri Zordanga part 2 dagi Mazanu Miyasu Kangpupi district ki Saparmena PS dagi fakatngamki loinana Mazanu Miyadagi tata hexa registration number MN01AZ 3147 ga loinana polam kya su fakatngamki Kamanoti maduna fagalaba WY tablet 9.614 kg Hyundai i20 car Tata Hexa sale oina Lupa la amaga lising ni fugani thuga samriga kuntra mobile phone taru amuba masugi wallet ama Aadhaar card ani voter card ama PAN card ama amadi driving license ko na mi humasi FIR ama lokotuna Singjamai police station makatana investigation sathanabagi dama sinakre hari Pauki mi pharmacy kamari lainana Imphal West ki ESP amadi NAV ki ESP ke mega sandrana drug amadi poppy plantation toriba natragana taunabagi shem sariba thengnarabadi Imphal West control room gi number 6009030422 natragana maraknakpa police station na pauki biduna lenga amadi police department na nishagi mega sangsilakdi ba khongjang singa sida support tabiyo haina miyam da appeal toki amaram ngara nungtil pung Amarok taba matamna Kaksing District Commando More Police Station mga subo asam rifles amasum ani subo Manipur Rifles ki Deputy Commandant yaw team amana More Ward number 8 gi Lupa crore ama hienbagi WY tablet KZ 2.3314 kre Police ki paw matung ina fogalawa polam singa du loinana Myanmar currency da kiya lak mangaga lising yang kaya mari Indian currency lupa lising hundraga tereka sunaga hundraga konana mobile phone mari fogat ki phagalaba singa sigi mapung khangdok naba honari ngai mapha maduda miyam gi ihuwa ma sakat narak padi polam singa sigi sapsaba mapung khangmam khidre makha na thijin humje nabagi dama phagalaba polam singa du more PS sinakre haikene su pausna makha na fungdorakli Makasa tarakpoina hoyelan paudi to pau khrana masagi nupi bu thawoina leiba thangna yamduna hatkiba case wayel gi order lauthoklam daida mapu reba lotkhibadigi ko na warrant of arrest issue tokre masagi nupi hatpigi phadokpikre ngasidagi na sei tararongi mamangda yumban minarakhibi masagi loina bi hatnanabagi damak thawoina Imphal gi thangyonpham dagi Lupa sani gi yankhai piba thangama leiraga asengba tanja lumdun lerakhiba miyemana masamaki nupi bu thang asina thinwa yauna yanduna suonbadigi hospital lekatna pubagi lambi da lekhidaba thaudoki matana police na lokatpa case amagi wayel gi aroiba judgment amaso order lokthoklam daire case asidagi bail lauduna lerakhiba mapu roibadu maki defense council ga loinana karaklam laba matung ko na masagi nupi hatkibagi case asigi wayel lokthoklam daida court gi lotkibadigi ko na maku phadokpi khibaga loinana athuba matamda phanana pa warrant of arrest issue tokre thaudo si session judge Bisnupur gi court thokibani thaudo si da mapu roibigi makutta sokpadagi lekatna ba nangdana laikhidrabi nupi adugi maming maisnam ningom Khoirakpam ongbi basanti kawi masagi sei kuntraga mangarom sure maku thangna yan pe yauna thinduna songiba mapu rebigi mamingna khoirakpam sanatomba allies sanamatum kawi thaudok thokiba matamda masagi sei yankhairom sure amasu ngaikhong khulen mayai lekai digi laikhidrab case noren masano pani hairi mana maki loina bi asibu me Nippon English ngani ga taraga ni thoigi numida wairam pung taruk lom tarakura Bisnupur kaithel manakta leiba ngaikhong khulen gi Octo parking the mark no market loina bi sibu hatnabagi damang Imphal gi Lupa sanigi yankhai piduna leirubu thangamana yan ba yauna thinduna sonkibane hairi thaudo sigi matangda leikhidrabi basanti gi mabung maisna prem kumar thaudok thokiba minute kunga mangarum leiraga Bisnupur police station da aiba complaint report ama file toraktuna maki masanupi mapu roibana thangna yanduna hatle hana wakalakhi wakarasigi matung ina Bisnupur police station ahanbada IPC ki section 326 307 gi makara case FIR number 55/5/2012 register tawdun lokhat ki hari police na case asigi investigation sa tharakpada complainant oiriba laikhidrabigi mabung na file toraku report aduga police na mona satakhiba examination na khungiba pakum singa sa manaki hari case asigi investigation gi manung sana thaudok thokriba mafam adu police na sangsilubra thaudo adu passenger service tabu zip MN
1A 1571 gi manung da thokpani haiba khanglaki laikhidrabi nupi aduna passenger jeep aduna tonglingai da maki mapuroi basina thang paiduna sangsilanglaga makpo son khibani hairi loinana case asi lokhatpaga panthadana numidang pung 3:40 rom tarakpada mora lairi hairiba mapuroi badu phabaga loinana mangondagi e tairaba thang adu su witness singi mamangna fokat ki hairi police na recover tokiba thang adu una makok palaga amasum centimeter kuntraga marirom sangani hari adugo thang adusu miyesina maki loina bi buhana bi damak thawoina Imphal dagi lupa sani yankai pidunu lairuguni haibasu khangmang khari masagi loina bi buhat ki pathodok da senari ba mapuroiba sanamatum police na numi tare ni makoi gi custody da remand lautharaga makhatana wang pohangi thabuk sataki aduga police custody gi matam loiraba matung mak judicial custody da remand tokhi hari loinana police ki makedigi case asigi investigation gi thabak mapung fana loisilaba matungna laikhidrabi gi mapuroiba sigi mathakta IPC gi section 302 mothers ki charge ta August manga English ngani ga taraga humdoida matam madugi additional session judge fast track court Manipur West da case asigi charge se thagalaki aduga miyo sibu wail sathanabagi dama IPC gi section asigi makhada ma ki mathakta charge frame tawki hadi kona case asigi wail satharakpra tuan prosecution witness taraga marigi statement singloki aduga document taraga humdo yauna exhibit taru court puthoki hari case asigi wail satharinge de masagi loina bi hatpigi moral judicial custody de remand toki ba mapuroiba case hanamatum bail laudun rakhibani hari aduga case asigi aroiba wail tha asigi ani amasum taraga tareta session judge Bisnupur Waikhom tonen maithai ki court satharaba matungda reserve tawduna thamlakiba wail asigi judgment amasum order na ngasi open court lauthokhibani case asigi wail gi judgment amasum order asi lauthokani haibedigi case hanamatum court na judgment amasum order lauthokturingai khara ngankhana court asida masalaklam ki hairi adugo mahakna maki maikeda lepkiba defense counsel gasu puna court asida leram ki hairi adugo court ki maikedi maku masagi loinabi hatpagi dama IPC gi section 302 gi makhada mara leiri haiduna phadok pibi order lauthoklamdai da ma court gi thiba khangkidabani hairi mak masa yaudabadigi maki maikeda lepkiba defense counsel na pungkhai amarungi matam pibinaba court haijaki loinana khoirakpap sanamatum maki masa nupiga unaraba matungda court asida lakani haina sa phongdokki hairi adumainamak numijungba matung pungkhai salakpa phawbada mak lakhidabaga loinana maki council nasu telephone khuthangda maka paw phawnaba phangdre maramdi maki phone switch off tokre haina court phongdokkibaga loinana court ki maikedi gi pifam thokpa order pibina ba haijaki Kona Defense Council gi submission sing taraba matuna khoirakum sana matumna court ki wail gi thabakta cooperation pidaba amasum maki maikedi gi dispensation na singba file torapa leitabana mak case asigi wail ga mari leinana phadok pire haiduna lokthokhi duga mangona piraba bail gi bond amadi surety bond singsu cancel toraki loinana maki mathakta warrant of arrest issue tokibaga loinana warrant of arrest ki copy amaga loinana ngashi ko na piriba judgment amasum order asiga punna Bisnupur district police ki ASP da pinana ba ko na khangan kibaga loinana ASP gi maikedi gi sumakpu panthaba tawduna pharga puthorokna ba khangan ki haireni su pauksisna su makhatana phongdorakli makasa tarak poina to pawman IMC da RTI gi khuthangda tanba document sing da aranma pakhum pirakpa yaurabra lenga ki mohut department gi makhada leiriba Imphal Municipal Corporation IMC da Right to Information Act 2005 ki section 6.1 amsum section 24 clause 1 gi provision sing gi matungina corporation asina packet kiba PMAYU gi ward number 20 gi matangna PBU haiduna tan kiba document sing ISC gi Assistant Municipal Commissioner PMAYU Suranjam Laishram tha sigi nipan pirakpaga loinana Joint Director Mahut ki maikedi gi RTI gi khuthangna document sing tan kiba mioida pakhum piraklabasu aranba sumdaba pakhum amani document sing yaurabra habi gi wapam tholakle RTI gi khuthangna wang sing hangkibaga loinana mari lainaba document sing tan kiba applicant adu gi maming Lucky Konsum kawi Imphal East ki tangkham makha laikai dagina hari magna RTI Act 2005 ki makhada PMAY Housing for All Urban gi makhada laiba beneficiary singi list ama makoi gi apok mapuroibi gi maming address house number occupation plot number amasum sei gi matung ina selection tawkiba order ga konon scheme sigi makhada senpam kya pi khrabasu haibedu gi mari lainaba document sing pibina ba haija khibani hari Hairiba document sing asi IMC gi manung saliba ward number 20 gi oinani hari adubo document sing asi gi pakhum assistant municipal commissioner sina pirakhibada BMC component
PMAYU gi makhada ahanba project beneficiary sanipanga marfuga mathui lekhi aduga anisuba project na beneficiary samga kuntraga taret lekhi haina khangalake duga beneficiary singi list na deposit of form thokpa fee IMC da piraba matun masigi list sing loba yagani haina pakom piraki hari pakom masigi matungina RTI applicant asigi makedigi deposit of form thokpa fee sing piraba matungda listing adu laktholobada ahanba masum anisuba project ki oina pirakliba beneficiary singi masing asida yawba miyoi khara hauju phawbada beneficiary oina bigi damakta di khallaga scheme asigi sel pithoktriba miyoi singi list su khambrang nana yawsilamba thengnare haina RTI applicant asina pausi asida phongdurakli maki RTI application asida scheme asigi makhada khudong saba phangdriba dubu beneficiary oina bigi damakta di khangalaba singi list amasu pibina ba haijakhibaga loinana scheme asigi oina ward number 20 gi akaknaba beneficiary singi selection gi thabakta involve toba official singi list amasu pibina ba haijakibani hairi hairiba listing asi RTI gi pokhum khangalakpagi matungina thampham thokpa deposit ki senpam thamlaba matungda fangkiba listing da beneficiary oina sel phanglabaga amasu beneficiary oina bagi dam khallaba su sel di phangdriba miyoi sing kharaga gi marakta amaga tosin yan sinaba yorambani haina pausi sida phungdorakli Ponafam pausi dige to pawmana Manipur yauna state kharagi Hindu sing minority list pibigi aroiba phirep launaba Supreme Court na haikre Manipur yauna state kharana lairiba Hindu sing minority status pigadabani Supreme Court tharakpa PIL amagi matangda central government aroiba phirep launabagi dama Supreme Court na sayol taruki matam pikre case asigi mathangi hearing October 18 na sathanaba lepkre BJP Bharatiya Janata Party ki lusingba amasu oiriba advocate Ashwini Upadhyana NCMEI National Commission for Minorities Educational Institution Eki Section 2 Efu Singnabaga Loinana Ek Asina Dharma Taru Christian Muslim Sikh Buddhist Parsi amasum Jain community khaktada minority ki kudong saba piduna laire Hindu asi state kharada atopa kanglup singdagi hena masing hantana laire haidiba state sing asida Hindu singbu minority status pigadabani haina petition ama Supreme Court thakibani petition asigi matangna Supreme Court na sayisigi me tarada satakhiba hearing amada center na hiramasigi matangna August 13 ngasi phawbagi manungda stakeholders sing tanaduna sabsaba phirep launaba khankibani case asigi hearing asing ngarangdagi satharakpani hearing adu government ki maikaidigi stakeholders singa makhatana tananabagidama ahenba matam pibina baisaki Supreme Court na sayol taruki matam piri haina ngasi lathokibani advocate Ashwini Upadhyaya petition adu da state amasu union territory khara Ladakh the Hindu asi sadama mas Mizoram the sada 2.75 Lakshadweep the sada 2.77 Jammu and Kashmir the sada mari Nagaland the sada 8.74 Meghalaya the sada 11.52 Arunachal Pradesh the sada 29 Punjab the sada 38.49 amasu Manipur the sada 41.29 lay haina pali Sadakhiba hearing adu government ki maikaidigi Hindu masing handana lairibi state sing masum atai stakeholders sing hiramasigi matangda pakthok sandokna khanaba mathautai center na hiramasigi matang state masum union territory singi mot hangkre adubu Nagaland ZNK amasum Arunachal Pradesh ki wakalon phongdoraktri hairibi state sing asida park sauna semdok sinjin tawba laikre hainasu apex court ta thamki center gi maikaidigi lakadoriba sayol sing asida state singa loinana apunba mipam pangthoktuna khanaba mathautari madugidama akhanaba matam mathautai haina court asina su thamki Makasa tarak poina masum Rushila poina na harol gi thautang poksi dige to papau khrana sei taragamari makha gi nan local sing ILP issue tawredabani sei taragamari makha da leba nan local individuals leiraga singda Child Labor Prohibition and Regulation Act 1986 violate tawraga ILP issue tawredabani haina Manipur Sarkar gi Deputy Secretary Home Rosie Rajkumari na ngarang office memorandum ama thokre hairiba office memorandum adugi matung ina matik sawa sponsorship laitaba individuals labor singda ILP issue tawba si ILP guidelines ki rule tuyaba si violate tawbani maramadun ILP system asi streamlines tawna bigidamakta ILP permit launa bo hona bada matik saba sponsorship masum contact detail sponsor adugi permanent address Laigadoriba mafam sing adu yaudaba individual labor singda ILP issue tawredabani haidi hansu pawsna makhatana su hongdorakli tentang na topa pawmana Union Minister RK Ranjana Bharatagi Asian Secretariat khongsat pangthokre haidi Union Minister of State for External Affairs and Education's MOS Dr. RK Ranjana August kunganipandagina kuntra phaw Indonesia gi Jakarta da leba Asian Secretariat official visit pangthokre
खोंगसत असी यूनियन मिनिस्टर असिगी इंडोनेशिया अमदी एशियन सेक्रेटरीट की अहानब खोंगसतनी हाइनसु पाउसना मखाताना फोंदोरकली दुगा हौसिक ओइनादि म्याम पाउस मतांग असे लुसिनजरगे मसु म्याम पुना अनब अपडेट ngamiनसी एंड थैंक यू